ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯤ ꯀꯣꯕꯤ ꯂꯩꯒ ꯀꯣꯕꯤ ꯁꯜꯒ꯭ꯔꯝꯒ ꯊꯣꯡꯕ ꯁꯤꯅ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄ ꯁꯤꯅ ꯑꯣꯝꯂꯦꯠ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯗꯤ ꯃꯍꯥꯎ ꯌꯦꯡꯖꯔꯒꯦ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯄꯥꯈꯣꯡ ꯆꯟꯅꯕꯒꯤ ꯑꯃ ꯍꯥꯞꯄꯣꯅ ꯍꯥꯏ ꯑꯗꯨꯃ ꯍꯥꯞꯆꯤꯟꯖꯒꯦ ꯄꯥꯈꯣꯡ ꯆꯟꯕ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯍꯪꯕꯅꯤ ꯑꯗꯨ ꯏꯄꯥ ꯏꯄꯨꯅ ꯆꯟꯅꯔꯝꯕ ꯄꯥꯈꯣꯡꯁꯤꯡꯁꯨ ꯑꯗꯨꯝ ꯇꯧꯁꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯧꯕ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯀꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯇꯧꯁꯤ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯍꯪ ꯑꯃꯃꯝ ꯍꯪꯖꯒꯦ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯏꯐꯝꯗ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯌꯧꯍꯟꯕꯤꯔꯛꯎ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯔꯛꯄꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯄꯒꯤ ꯑꯌꯥꯕꯁꯨ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯗꯨꯝ ꯄꯤꯕꯤꯌꯨ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯅꯤ ꯑꯗꯨꯝ ꯃꯤꯡꯁꯦ ꯑꯗꯨꯝ ꯂꯥꯎꯊꯣꯛꯆꯒꯦ ꯑꯍꯟ ꯑꯣꯏꯔꯣ ꯑꯉꯥꯡ ꯑꯣꯏꯔꯣ ꯅꯍꯥ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯈꯪꯕꯨ ꯈꯪꯉꯒꯗꯤ ꯑꯗꯨꯝ ꯈꯨꯝꯕꯤꯔꯛꯎ ꯀꯔꯤꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯁꯨꯝ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯑꯩꯈꯣꯏ ꯁꯨꯝ ꯄꯨꯟꯅ ꯂꯣꯏꯅꯁꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯄꯥꯈꯣꯡ ꯍꯥꯏꯔꯛꯄꯅꯤꯅ ꯉꯁꯤꯗꯤ ꯏꯄꯥ ꯏꯄꯨꯅ ꯆꯟꯅꯔꯝꯕ ꯄꯥꯈꯣꯡꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯑꯩ ꯂꯧꯈꯠꯂꯒ ꯆꯟꯖꯒꯦ ꯑꯩꯅ ꯆꯟꯖꯒꯗꯧꯔꯤꯕ ꯄꯥꯈꯣꯡꯁꯤ ꯈꯨꯆꯟ 3 ꯂꯩ ꯆꯞ ꯃꯥꯟꯅꯕ ꯑꯟꯁꯥꯔꯗ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝꯗ ꯆꯟꯕ ꯈꯨꯆꯟꯁꯦ 3 ꯊꯣꯛꯅ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯆꯟꯕꯗ ꯑꯗꯨ ꯍꯥꯏꯒꯗꯧ ꯅꯠꯇꯦ ꯑꯗꯨ ꯍꯥꯏꯒꯗꯧꯅꯤ ꯍꯥꯏꯕꯁꯤꯃ ꯍꯥꯏꯕꯤꯔꯛꯀꯅꯨ ꯃꯔꯝꯗꯤ ꯈꯨꯆꯟ 3 ꯂꯩꯕꯅꯤꯅ ꯈꯨꯆꯟ 3ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯍꯦꯛꯇ ꯆꯟꯕ ꯌꯥꯏꯑꯕ ꯑꯗꯨ ꯐꯣꯡꯉꯛꯄꯗꯗꯤ ꯆꯞ ꯃꯥꯟꯅꯒꯗꯣꯏꯅꯦꯕ ꯆꯞ ꯃꯥꯟꯅꯕ ꯑꯟꯁꯥꯔꯗ ꯐꯣꯡꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯍꯨꯝꯃꯛꯁꯦ ꯄꯨꯟꯅ ꯆꯟꯕꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯕꯅꯤꯅ 3ꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯆꯟꯖꯒꯦꯕ ꯑꯍꯤꯡꯕ ꯖꯤꯕ 3 ꯈꯛꯅ ꯑꯁꯤꯕ ꯑꯃ ꯄꯨꯔꯒ ꯆꯠꯂꯦ ꯑꯗꯨꯗ ꯑꯍꯤꯡꯕ ꯖꯤꯕ 3ꯁꯤꯅ ꯆꯠꯄꯒꯤ ꯈꯣꯡꯒꯨꯜꯁꯤ ꯂꯩꯇꯦꯕ ꯑꯗꯨꯒ ꯑꯁꯤꯕꯁꯤꯒꯤ ꯈꯣꯡꯒꯨꯜ ꯑꯣꯏꯅ ꯇꯥꯏꯌꯦꯕ ꯀꯔꯤꯅꯣ ꯁꯤꯅꯤ ꯑꯍꯤꯡꯕ ꯖꯤꯕ 3ꯅ ꯑꯁꯤꯕ ꯑꯃ ꯄꯨꯔꯒ ꯆꯠꯄ ꯑꯗꯣ ꯑꯍꯤꯡꯕ ꯖꯤꯕ 3ꯁꯤꯅ ꯂꯝꯕꯤꯁꯤꯗ ꯆꯠꯈꯤꯕꯒꯤ ꯗꯥꯛꯁꯤ ꯈꯣꯡꯒꯨꯜꯁꯤ ꯂꯩꯇꯕ ꯑꯗꯨꯒ ꯃꯣꯏꯅ ꯄꯨꯔꯤꯕ ꯑꯁꯤꯕꯗꯨꯒꯤ ꯈꯣꯡꯒꯨꯜ ꯑꯣꯏꯅ ꯂꯩꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯍꯌꯦꯡ
ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯎ ꯌꯥꯝ ꯍꯥꯎꯔꯦ ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯀꯣꯃꯦꯟꯇꯁꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯄ ꯂꯩ ꯑꯩ ꯍꯔꯥꯎꯖꯩ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯑꯗꯨꯝ ꯊꯥꯒꯠꯂꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯊꯥꯒꯠꯄꯤꯔꯛꯏ ꯏꯆꯥꯁꯤꯡꯅ ꯊꯥꯒꯠꯄꯤꯔꯛꯏ ꯏꯁꯨꯁꯤꯡꯅ ꯊꯥꯒꯠꯄꯤꯔꯛꯏ ꯑꯩꯅ ꯆꯍꯤ ꯃꯇꯥꯡ ꯆꯥꯗꯅ ꯍꯩꯇ ꯇꯧꯖꯕꯁꯤꯗ ꯑꯗꯣꯝꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯌꯨꯇꯨꯕꯔ ꯑꯃꯗꯤ ꯑꯣꯏꯖꯅꯤꯡꯕ ꯑꯩꯈꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯁꯤꯒꯨꯝꯕ ꯐꯣꯟ ꯅꯨꯡꯁꯤ ꯂꯩꯇꯕꯅꯤꯅ ꯐꯪꯉꯛꯇꯕ ꯑꯃꯨꯛ ꯍꯟꯅ ꯅꯍꯥ ꯑꯣꯟꯊꯣꯛꯄ ꯌꯥꯗꯕꯗꯒꯤ ꯅꯍꯥꯔꯣꯟꯁꯤꯡ ꯏꯆꯥꯁꯤꯡꯅ ꯇꯧꯕꯗ ꯁꯨꯝ ꯃꯇꯧ ꯇꯝꯖꯕ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯗꯨꯅꯤ ꯚꯤꯗꯤꯑꯣꯁꯤ ꯀꯣꯟꯅ ꯌꯦꯡꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯅꯕ ꯑꯩ ꯇꯥꯔꯤꯛꯁꯤ ꯍꯥꯏꯖꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯟꯖꯈꯤꯕ ꯄꯥꯈꯣꯡꯗꯣ ꯑꯃꯨꯛꯀ ꯆꯟꯖꯒꯦ ꯑꯍꯤꯡꯕ ꯖꯤꯕ ꯑꯍꯨꯝꯈꯛꯅ ꯑꯁꯤꯕ ꯑꯃ ꯊꯥꯡꯉꯒ ꯆꯠꯂꯤ ꯑꯗꯨꯗ ꯑꯍꯤꯡꯕ ꯖꯤꯕ ꯑꯍꯨꯝꯁꯤꯅ ꯆꯠꯈꯤꯕꯒꯤ ꯂꯝꯕꯤ ꯈꯣꯡꯒꯨꯟ ꯍꯥꯏꯇꯥꯔꯦꯀꯣ ꯈꯣꯡꯒꯨꯟꯁꯤꯗꯤ ꯇꯥꯗꯦꯕ ꯂꯝꯕꯤꯁꯤꯗ ꯁꯣꯔꯣꯛꯁꯤꯗ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯆꯠꯈꯤꯕꯁꯦ ꯆꯠꯈꯤ ꯍꯥꯏꯕꯒꯤ ꯗꯥꯛꯁꯦ ꯂꯩꯇꯦꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯔꯤꯕ ꯑꯁꯤꯕꯗꯣ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯑꯣꯏꯅ ꯇꯥꯏꯌꯦꯕ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯉꯁꯤꯁꯤ 2024ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 28ꯅꯤ ꯍꯌꯦꯡ 2024ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 19ꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯆꯟꯖꯔꯤꯕ ꯄꯥꯈꯣꯡꯁꯤ ꯀꯣꯃꯦꯟꯠꯀꯤ ꯕꯣꯛꯁꯇ ꯐꯣꯡꯕꯤꯔꯛꯎ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯖꯒꯦ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯁꯤꯡ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯅꯤ ꯑꯩꯅ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯗꯣꯏꯁꯤꯅ ꯑꯇꯩ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯉꯣꯟꯗ ꯁꯧꯒꯠꯄꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣꯝꯅ ꯋꯥꯕꯤꯕ ꯃꯗꯨ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯃꯤꯡꯗꯤ ꯂꯥꯎꯖꯒꯦ ꯑꯗꯣꯝꯒꯤ ꯑꯌꯥꯕꯁꯨ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯃꯤꯡ ꯂꯥꯎꯍꯟꯅꯤꯡꯗꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤꯗꯤ ꯃꯤꯡ ꯂꯥꯎꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯇꯕꯁꯤꯡꯒꯤꯗꯤ ꯑꯗꯨꯝ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯦ
ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯒꯦ ꯍꯌꯦꯡꯒꯤ ꯄꯨꯡ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡꯗꯨ ꯐꯣꯡꯕꯤꯔꯛꯎ ꯑꯩꯒꯤ ꯏꯟꯇꯔꯦꯁꯇ ꯑꯃꯗꯤ ꯑꯇꯩ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇ ꯑꯃꯨꯛꯇꯪꯒ ꯅꯤꯡꯁꯤꯡꯖꯒꯦ ꯑꯍꯤꯡꯕ ꯖꯤꯕ ꯑꯍꯨꯝꯈꯛꯅ ꯑꯁꯤꯕ ꯑꯃ ꯊꯥꯡꯉꯒ ꯆꯠꯂꯤ ꯑꯗꯣ ꯆꯠꯂꯤꯕ ꯑꯍꯤꯡꯕ ꯖꯤꯕ ꯑꯍꯨꯝꯗꯨꯒꯤꯗꯤ ꯈꯣꯡꯒꯨꯜ ꯇꯥꯗꯦ ꯑꯁꯤꯕꯗꯨꯒꯤ ꯈꯣꯡꯒꯨꯜ ꯑꯣꯏꯅ ꯇꯥꯏ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯒꯦ ꯕꯥꯏ